ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯅꯥꯎ ꯁꯨꯃꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯀꯥꯂꯦꯟ ꯄꯟꯊꯥꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯅꯤ꯫ ꯕꯤꯛꯇꯔ ꯑꯃꯗꯤ ꯁꯤꯇꯣꯟꯖꯤꯠ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯕꯤꯛꯇꯔ ꯁꯥꯏꯀꯜꯁꯦ ꯅꯪ ꯑꯃꯨꯛ ꯊꯧꯔ ꯂꯥꯛꯑꯣ, ꯉꯁꯥꯏ ꯂꯥꯛꯄꯗꯁꯨ ꯑꯩꯅ ꯊꯧꯏ, ꯍꯟꯗꯛꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯊꯧꯔ ꯂꯥꯛꯑꯣ, ꯑꯩ ꯋꯥꯔꯦꯕ꯫ ꯕꯤꯛꯇꯔꯅ ꯉꯝꯃꯔꯣꯏ ꯅꯪ ꯑꯗꯨꯝ ꯊꯧꯖꯧ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯑꯁ ꯕꯤꯛꯇꯔ ꯑꯩ ꯋꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯕꯤꯛꯇꯔ ꯅꯣꯛꯂꯒ ꯍꯣꯏ ꯊꯧꯔꯒꯦ, ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ, ꯑꯗꯨꯒ ꯕꯤꯛꯇꯔꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯤ, ꯁꯤꯇꯣꯟꯖꯤꯠꯅ ꯇꯣꯡꯉꯤ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯛꯏ꯫ ꯕꯤꯛꯇꯔ ꯅꯣꯛꯇꯨꯅ ꯁꯥꯏꯀꯜ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯌꯥꯗ ꯇꯨꯃꯤꯠ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯨꯃꯤꯠꯇꯨ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯕꯤꯛꯇꯔ ꯃꯇꯨꯡ ꯁꯤꯠꯇꯣꯛꯏ꯫ ꯕꯤꯛꯇꯔꯅ ꯀꯔꯤ ꯇꯨꯃꯤꯠꯅꯣꯅꯦ ꯄꯥꯏꯁꯟꯐꯝ ꯏꯂꯩ ꯂꯩꯇꯕꯗꯧꯅ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ? ꯕꯤꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯇꯣꯟꯖꯤꯠꯇꯨ ꯅꯣꯛꯂꯛꯏ꯫ ꯕꯤꯛꯇꯔꯅ ꯅꯣꯛꯀꯅꯨꯍꯦ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯑꯦ꯫ ꯕꯤꯛꯇꯔ ꯁꯥꯏꯀꯜꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯕꯤꯛꯇꯔꯅ ꯁꯤꯇꯣꯟꯖꯤꯠ ꯑꯥꯗꯒꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯇꯣꯟꯖꯤꯠꯅ ꯀꯥꯏꯅꯣ? ꯕꯤꯛꯇꯔ ꯃꯥꯅ ꯎꯔꯤꯕꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯤ꯫ ꯂꯧꯕꯨꯛꯀꯤ ꯄꯜꯂꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯕꯤꯛꯇꯔꯅ ꯁꯤꯇꯣꯟꯖꯤꯠ ꯅꯉꯣꯟꯗ ꯇꯣꯔꯆ ꯌꯥꯎꯔꯛꯈꯤꯗꯦ, ꯄꯤꯔꯛꯑꯣ ꯑꯝꯇ꯫ ꯁꯤꯇꯣꯟꯖꯤꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯔꯆꯇꯨ ꯂꯧꯊꯣꯛꯑꯒ ꯕꯤꯛꯇꯔꯗ ꯄꯤ꯫ ꯕꯤꯛꯇꯔ ꯇꯣꯔꯆꯇꯨ ꯂꯧꯔꯒ ꯂꯧꯕꯨꯛꯂꯣꯝꯗ ꯀꯥꯞꯁꯤꯜꯂꯤ꯫ ꯇꯣꯔꯆꯇꯨ ꯍꯦꯛ ꯀꯥꯞꯄꯒ ꯍꯧꯖꯤꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯑꯃꯨꯕꯗꯨ ꯂꯩꯔꯝꯗꯔꯦ꯫ ꯕꯤꯛꯇꯔꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨ ꯂꯩꯔꯝꯗꯔꯦꯅꯦ? ꯁꯤꯇꯣꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨ ꯂꯩꯔꯝꯗꯔꯦꯅꯦ, ꯑꯁ ꯏꯕꯥꯅꯤꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ꯫ ꯕꯤꯛꯇꯔꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯛꯇꯔ ꯇꯣꯔꯆꯇꯨ ꯃꯨꯊꯠꯂꯤ꯫ ꯇꯣꯔꯆꯇꯨ ꯍꯦꯛ ꯃꯨꯊꯠꯄꯒ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯑꯦ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯤꯛꯇꯔ ꯇꯣꯔꯆꯇꯨ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯤ꯫ ꯇꯣꯔꯆꯇꯨ ꯍꯦꯛ ꯀꯥꯞꯄꯒ ꯍꯟꯗꯛꯁꯨ ꯂꯩꯔꯝꯗꯔꯤ꯫ ꯕꯤꯛꯇꯔ ꯑꯃꯗꯤ ꯁꯤꯇꯣꯟꯖꯤꯠ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯁꯤꯇꯣꯟꯖꯤꯠꯅ ꯕꯤꯛꯇꯔ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ, ꯆꯠꯂꯁꯤ꯫ ꯕꯤꯛꯇꯔꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗꯨ ꯊꯧꯏ꯫ ꯈꯔ ꯊꯧꯕꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯁꯥꯏꯀꯜꯗꯨꯗ ꯌꯥꯜꯂꯛꯏ꯫ ꯑꯗꯨꯅ ꯌꯥꯜꯂꯛꯄꯗꯒꯤ ꯕꯤꯛꯇꯔ ꯑꯃꯗꯤ ꯁꯤꯇꯣꯟꯖꯤꯠ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯡꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯏꯀꯜꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯑꯃꯅ ꯄꯥꯏꯔꯒ ꯌꯥꯜꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯕꯤꯛꯇꯔ ꯑꯃꯗꯤ ꯁꯤꯇꯣꯟꯖꯤꯠ ꯈꯪꯂꯗꯨꯅ ꯁꯥꯏꯀꯜꯗꯒꯤ ꯆꯣꯡꯊꯩ, ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯁꯣꯝꯗꯅ ꯕꯤꯛꯇꯔꯒ ꯁꯤꯇꯣꯟꯖꯤꯠꯀꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯅꯤꯗꯨ ꯍꯜꯂꯛꯃꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯕꯤꯛꯇꯔ ꯍꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯃꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯤꯛꯇꯔꯒ ꯁꯤꯇꯣꯟꯖꯤꯠꯀꯗꯨ ꯄꯥꯈꯠꯅ ꯊꯣꯡꯒꯥꯜꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯕꯤꯛꯇꯔꯒꯤ ꯃꯃꯥꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯅ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ? ꯁꯤꯇꯣꯟꯖꯤꯠꯇꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯔꯦ꯫ ꯕꯤꯛꯇꯔ ꯃꯔꯩ ꯇꯜꯂꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥ ꯃꯄꯥꯗ ꯂꯤꯔꯦ꯫ ꯕꯤꯛꯇꯔꯒ ꯁꯤꯇꯣꯟꯖꯤꯠꯀꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗꯔꯦ, ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯏ꯫ ꯃꯃꯥ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯕꯤꯛꯇꯔꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯄꯥꯕꯨꯡꯒ ꯅꯃꯥꯒ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ꯫
ꯑꯗꯨꯒ ꯁꯤꯇꯣꯟꯖꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯤꯇꯣꯟꯖꯤꯠ ꯆꯪꯉꯣꯀꯣ, ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯆꯪꯉꯒꯦ꯫ ꯁꯤꯇꯣꯟꯖꯤꯠ ꯋꯥꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ ꯚꯤꯛꯇꯔꯒ ꯁꯤꯇꯣꯟꯖꯤꯠꯀꯗꯨ ꯌꯦꯡꯕꯗꯤ ꯆꯠꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯆꯠꯄ ꯀꯤꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯃꯥꯏꯕꯤ ꯑꯃ ꯍꯟꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯃꯊꯟꯇ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯨꯄꯥ 4 ꯌꯨ ꯊꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕꯤꯗꯨ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ, ꯀꯗꯥꯏ? ꯅꯨꯄꯥꯗꯨꯅ ꯇꯨ ꯑꯥꯗꯒꯤꯁꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ, ꯃꯥꯅꯤꯅꯦ, ꯅꯨꯄꯤꯅꯤꯅꯦ, ꯂꯥꯎꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ 4ꯗꯨ ꯍꯥꯏꯔꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯃꯥꯏꯕꯤꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯊꯟꯇ ꯆꯠꯄ ꯀꯤꯗꯔꯣ? ꯑꯩꯈꯣꯏ ꯅꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ꯫ ꯃꯥꯏꯕꯤꯗꯨꯅ, ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯅꯨꯄꯥ 4ꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ, ꯑꯗꯨꯒ ꯃꯤ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯐꯥꯔꯒ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯃꯥꯏꯕꯤꯗꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ꯫ ꯅꯨꯄꯥ 4ꯗꯨꯅ ꯃꯥꯏꯕꯤꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ, ꯑꯗꯨꯒ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯝꯕ ꯁꯟ ꯄꯨꯟꯕꯒꯤ ꯊꯧꯔꯤ ꯑꯃꯅ ꯃꯥꯏꯕꯤꯗꯨꯒꯤ ꯃꯈꯧꯔꯤꯗ ꯌꯦꯠꯁꯤꯜꯂꯒ ꯈꯣꯡꯅꯥꯡꯗꯨꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯥꯏꯕꯤꯗꯨ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯃꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯅꯨꯄꯥ 4ꯗꯨ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯃꯥꯏꯕꯤ ꯁꯤꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯦ, ꯎꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯥꯏꯕꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯅꯤꯡꯊꯥ ꯀꯞꯂꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯥꯏꯕꯤꯗꯨꯕꯨ ꯎꯊꯛꯇꯒꯤ ꯊꯥꯡꯊꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯠꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨ ꯄꯨꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯥꯏꯕꯤ ꯊꯥꯡꯊꯔꯛꯄꯗ ꯌꯥꯎꯈꯤꯕ ꯊꯧꯔꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯤꯗꯨ ꯊꯤꯈꯤ, ꯑꯗꯨꯕꯨ ꯊꯧꯔꯤꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯃꯥꯏꯕꯤ ꯍꯥꯠꯈꯤꯕ ꯅꯨꯄꯥ 4ꯗꯨꯁꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯁꯤꯈꯤ꯫ ꯅꯣꯡꯃ ꯚꯤꯛꯇꯔ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯍꯜ ꯑꯃ ꯂꯧꯕꯨꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯀꯨꯃꯥꯔ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯕꯤ ꯁꯤꯈꯤꯕ ꯃꯐꯝꯗꯨꯗ ꯊꯧꯔꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯃꯥꯔꯅ, ꯀꯔꯤꯒꯤ ꯊꯧꯔꯤꯅꯣꯅꯦ ꯁꯤꯕꯨ? ꯀꯅꯥꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯁꯤꯈꯤꯕ ꯃꯥꯏꯕꯤꯗꯨꯒꯤ ꯑꯣꯏꯔꯤꯖꯥꯠꯂ? ꯀꯨꯃꯥꯔ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯈꯨꯠꯇꯨꯅ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯨꯟꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯨꯃꯥꯔꯁꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯦ꯫ ꯀꯨꯃꯥꯔꯒꯤ ꯃꯆꯥꯁꯤꯡꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯄꯥꯕꯨ ꯂꯥꯌꯦꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯕꯒ ꯀꯨꯃꯥꯔ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ, ꯑꯗꯨꯒ ꯀꯨꯃꯥꯔꯕꯨ ꯂꯥꯌꯦꯡꯕ ꯃꯥꯏꯕꯗꯨꯁꯨ ꯀꯨꯃꯥꯔꯅ ꯁꯤꯈꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯥꯒꯤ ꯀꯥꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫
ꯃꯥꯏꯕꯤ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯀꯅꯥꯃꯠꯇꯅ ꯉꯝꯂꯝꯗꯦ꯫ ꯀꯤꯁꯨ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯈꯤ꯫ ꯁꯤꯔꯝꯂꯤꯕ ꯃꯤꯁꯤꯗꯨꯁꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯌꯥꯜꯂꯤꯕ ꯊꯧꯔꯤꯗꯨ ꯊꯤꯕ ꯍꯦꯛꯇ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯄꯗꯒꯤ ꯃꯤ ꯈꯔꯗꯤ ꯂꯩꯕ ꯀꯤꯔꯛꯄꯗꯒꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯄ꯭ꯔꯙꯥꯟꯒ ꯂꯣꯏꯅꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯄ꯭ꯔꯙꯥꯟꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯕꯨ?" ꯁꯅꯥꯖꯥꯎꯕꯅ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯇꯥꯗ꯫ ꯁꯅꯥꯖꯥꯎꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯧꯔꯁꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ?" ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯐꯝꯗꯨꯗ ꯌꯥꯅꯔꯦ꯫ ꯈꯨꯗꯛꯇ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯥꯔꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨꯔꯦ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨ ꯁꯣ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯊꯣꯛꯑꯣꯏ, ꯃꯔꯝꯗꯤ ꯁꯤꯈ꯭ꯔꯤꯕ ꯃꯥꯏꯕꯤꯗꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯏꯕꯤꯗꯨ ꯑꯆꯝꯕ ꯃꯥꯏꯕꯤ ꯅꯠꯇꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ, ꯑꯩꯒꯤ ꯍꯩꯖꯕ ꯄꯨꯝꯕ ꯇꯧꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ." ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯎꯁꯤꯜꯂꯛꯂꯕꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯃꯥꯏꯕꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯂꯥꯛꯏ, ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯏ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯃꯥꯏꯕꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯃꯥꯏꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯀꯧꯔꯛꯏ꯫ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯃꯥꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯅꯞꯄꯒ ꯇꯞꯅ ꯇꯞꯅ ꯀꯨꯝꯂꯛꯏ, ꯑꯗꯨꯒ ꯃꯥꯏꯕꯒꯤ ꯃꯃꯥꯡꯗ ꯂꯩ꯫ ꯃꯥꯏꯕꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯊꯋꯥꯏ, ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ." ꯊꯋꯥꯏꯗꯨꯅ, "ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯄ." ꯃꯥꯏꯕꯗꯨꯅ, "ꯌꯥꯗꯦ, ꯃꯗꯨꯗꯤ ꯌꯥꯗꯦ, ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨ." ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯅꯠꯇꯕ ꯑꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯄꯥꯝꯗꯦ." ꯃꯥꯏꯕꯅ, "ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯦ?" ꯃꯥꯏꯕꯗꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ꯫ ꯃꯥꯏꯕꯗꯨ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯈꯔ ꯍꯟꯇꯣꯛꯑꯒ ꯇꯥꯏ, ꯑꯗꯨꯒ ꯏ ꯈꯔ ꯑꯣꯔꯛꯏ꯫ ꯃꯥꯏꯕꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯁꯤꯡꯅꯔꯛꯑꯕꯅꯤꯅ ꯅꯪꯅ ꯉꯝꯃꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯝꯄ꯭ꯔꯥ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯉꯝꯖꯕ ꯃꯍꯩ ꯇꯧꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯊꯥꯡ ꯑꯃ ꯂꯧꯔꯒ ꯆꯝꯄ꯭ꯔꯥꯗꯨꯗ ꯊꯤꯜꯂꯤ꯫ ꯆꯝꯄ꯭ꯔꯥꯗꯨꯗ ꯊꯥꯡꯗꯨꯅ ꯍꯦꯛ ꯊꯤꯟꯕꯒ ꯃꯥꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯩ ꯆꯥꯛꯂꯤꯕ ꯀꯦꯟꯗꯜꯗꯨꯗ ꯆꯝꯄ꯭ꯔꯥꯗꯨ ꯃꯩ ꯊꯥꯏ꯫ ꯍꯟꯗꯛꯁꯨ ꯊꯋꯥꯏꯗꯨ ꯆꯥꯛꯑꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯗ꯭ꯋꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯊꯋꯥꯏꯗꯨ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯥꯏꯔꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕꯗꯨ ꯆꯝꯄ꯭ꯔꯥ ꯃꯩ ꯊꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ?"
ꯊꯋꯥꯏꯗꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩ ꯅꯅꯤꯡ ꯊꯨꯡꯍꯜꯂꯒꯦ, ꯑꯗꯨꯒ ꯑꯃꯅ ꯅꯪ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯊꯋꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯃꯁꯤꯗ ꯇꯧꯕꯤꯌꯨ, ꯑꯩ ꯋꯥꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯂꯪ ꯑꯍꯤꯡꯕ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯥꯡꯈ꯭ꯔꯤꯕ ꯊꯧꯔꯤꯗꯨ ꯊꯤꯔꯦ, ꯑꯗꯨꯒ ꯊꯧꯔꯤꯗꯨ ꯃꯁꯨꯡ 8 ꯊꯣꯛꯅ ꯀꯛꯑꯒ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯦ, ꯑꯗꯨꯒ ꯏꯔꯥꯠ ꯊꯧꯅꯤꯔꯦ꯫ ꯁꯪꯗꯨ ꯍꯦꯛ ꯁꯥꯈꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯟꯖꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫